ꯋꯥ ꯃꯆꯦꯠ ꯑꯃ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯔꯕꯗꯤ ꯑꯁꯠ ꯑꯋꯣꯡ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤꯅ ꯃꯉꯣꯟꯗ ꯌꯦꯡꯂꯛꯄꯒ ꯀꯨꯏꯅ ꯂꯦꯞꯇꯨꯅ ꯂꯩꯕ ꯇꯜꯂꯤ꯫ ꯑꯃꯨꯛꯁꯨ ꯑꯃꯨꯛ ꯅꯨꯄꯥꯁꯤꯒꯤ ꯇꯨꯡꯗ ꯅꯞꯇꯨꯅ ꯆꯠꯄ ꯃꯍꯥꯛ ꯈꯧꯇꯛ ꯁꯥꯖꯩ꯫ ꯃꯦꯂꯩ ꯁꯅꯥꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯋꯥꯡꯕꯗꯨ ꯇꯞꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤꯗꯨꯗ ꯁꯨꯝ ꯌꯦꯡꯗꯨꯅ꯫ ꯑꯩ ꯅꯉꯣꯟꯗ ꯀꯩꯁꯨ ꯇꯧꯔꯣꯏ, ꯅꯪꯒꯤꯁꯦ ꯑꯩ ꯊꯥꯖꯗꯕ ꯃꯥꯜꯂꯤ꯫ ꯂꯝꯕꯤ ꯊꯣꯛꯄꯗꯨꯗ ꯁꯨꯝ ꯆꯠꯈ꯭ꯔꯁꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯅꯪ ꯇꯜꯂꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ, ꯑꯩ ꯍꯜꯂꯝꯃꯒꯦ꯫ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄꯗꯨꯗ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯤꯅ ꯂꯥꯟꯅ ꯎꯈꯤꯕ ꯋꯥꯔꯧꯈꯤꯕꯗ ꯌꯥꯝꯅ ꯃꯤꯄꯥꯏꯖꯕ ꯃꯤꯁꯛ ꯑꯃꯅꯤ, ꯑꯗꯨꯅ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯇꯍꯥ ꯇꯍꯥ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯏ ꯅꯠꯇꯦ, ꯁꯨꯝ ꯃꯤꯃꯥꯡꯗ ꯄꯥꯈꯪꯒꯤ ꯃꯇꯨꯡꯗ ꯇꯣꯡꯕꯗꯣ ꯏꯀꯥꯏ ꯇꯧꯕꯅꯤ꯫ ꯅꯪꯅ ꯁꯨꯃꯥꯏꯅ ꯂꯥꯟꯅ ꯈꯟꯗꯣꯏ ꯑꯣꯏꯔꯗꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯃꯦꯂꯩ ꯁꯅꯥ ꯑꯁꯤ ꯍꯥꯏꯅ ꯄꯨꯋꯥꯡꯕꯒꯤ ꯒꯥꯔꯤ ꯃꯅꯤꯡ ꯑꯗꯨꯗ ꯇꯣꯡꯂꯝꯃꯤ꯫ ꯄꯨꯋꯥꯡꯕ ꯅꯣꯛꯐꯦꯠ ꯇꯧꯏ, ꯃꯕꯨꯛꯅꯤꯡ ꯑꯗꯨꯗ ꯍꯔꯥꯎꯖꯩ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯤ꯫ ꯀꯩꯁꯨ ꯂꯥꯞꯄ ꯅꯠꯇꯕꯅꯤꯅ ꯃꯤꯅꯠ 2-3ꯗ ꯌꯧꯔꯦ꯫ ꯍꯣꯁꯇꯦꯜ ꯃꯃꯥꯡ ꯑꯗꯨꯗ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ꯫ ꯃꯦꯂꯩ ꯁꯅꯥꯗꯨ ꯇꯞꯅ ꯀꯨꯝꯊꯗꯨꯅ ꯄꯨꯋꯥꯡꯕꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯞꯅ, ꯑꯗꯨꯗꯤ ꯑꯩ ꯂꯩꯍꯧꯔꯒꯦ, ꯅꯪꯁꯨ ꯆꯠꯂꯣ, ꯀꯣꯟꯅ ꯑꯃꯨꯛ ꯄꯥꯎ ꯐꯥꯎꯅꯔꯁꯤ꯫ ꯍꯣꯏ, ꯆꯠꯂꯒꯦꯀꯣ꯫ ꯊꯣꯏꯗꯣꯛꯄ ꯋꯥ ꯑꯃ ꯍꯥꯏꯅꯗꯅ ꯄꯨꯋꯥꯡꯕ ꯁꯨꯝꯗ꯭ꯔꯤꯡ ꯆꯠꯈꯤ꯫ ꯃꯦꯂꯩ ꯁꯅꯥꯗꯨꯁꯨ ꯌꯨꯝꯂꯣꯝꯗ ꯆꯪꯈꯤ꯫ ꯑꯗꯨꯕꯨ ꯃꯦꯝꯆꯥ ꯃꯆꯥꯅꯨꯄꯤꯅ ꯍꯣꯇꯦꯜ ꯃꯃꯥꯡ ꯑꯗꯨꯗ ꯇꯧꯈꯤꯕꯗꯨꯕꯨꯗꯤ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯎꯍꯧꯏ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯇꯝꯅ ꯆꯠꯈꯤꯕꯅ ꯃꯦꯂꯩ ꯁꯅꯥꯗꯨ ꯅꯨꯔꯩ ꯍꯣꯏꯒꯤ ꯌꯨꯝꯗ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯊꯤꯜꯂꯛꯄ ꯉꯥꯏꯔꯤ꯫ ꯅꯨꯔꯩ ꯉꯥꯏꯕꯗ ꯋꯥꯔꯦ, ꯄꯥꯎ ꯀꯌꯥ ꯑꯃ ꯇꯁꯦꯡꯅ ꯇꯝꯅꯤꯡꯕ ꯄꯣꯛꯆꯩ ꯃꯍꯥꯛ꯫ ꯃꯃꯥ ꯃꯦꯝꯆꯥꯗꯨꯁꯨ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃ ꯑꯣꯏꯅ ꯅꯨꯄꯤ ꯊꯤꯜꯂꯛꯄ ꯉꯥꯏꯕꯗꯨꯗ ꯌꯥꯎꯔꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯃꯤꯌꯥꯏꯆꯟꯕꯤ ꯑꯃꯅ ꯃꯦꯝꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯃꯦꯝꯆꯥ, ꯃꯊꯪꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯒꯤ ꯄꯥꯂꯤ ꯇꯥꯍꯜꯂꯁꯤ꯫ ꯏꯕꯦꯝꯃ ꯅꯨꯔꯩꯒ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕꯅꯤ, ꯆꯍꯤꯁꯨ ꯆꯞ ꯆꯥꯔꯦꯅ꯫ ꯈꯪꯗ꯭ꯔꯦꯗ ꯏꯆꯦ, ꯑꯩꯅꯁꯨ ꯍꯥꯏꯕꯅꯦ ꯃꯅꯥꯗ ꯍꯥꯞꯇꯦ꯫ ꯏꯃꯥ ꯏꯆꯥ ꯈꯛ ꯂꯩꯕꯁꯤꯗ ꯃꯍꯥꯛꯅ ꯏꯆꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯕ ꯃꯥꯜꯂꯤ, ꯑꯗꯨꯅꯅꯤ ꯇꯧꯔꯤꯁꯤ꯫ ꯉꯝꯗꯕꯒ ꯌꯥꯔꯣꯏꯀꯣ, ꯆꯍꯤ ꯌꯥꯔꯛꯇ꯭ꯔꯕꯅꯤ꯫ ꯅꯪꯅ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯊꯦꯝꯃꯣ꯫ ꯅꯪꯅ ꯍꯌꯦꯡ ꯑꯍꯜ ꯑꯣꯏꯔꯛꯂꯒ ꯀꯅꯥꯅ ꯅꯪꯒꯤ ꯁꯦꯕꯥ ꯇꯧꯗꯣꯏꯅꯣ? ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯨꯀꯣ ꯃꯦꯝꯆꯥ꯫ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯅꯨꯄꯤ ꯊꯤꯜꯂꯛꯂꯦ ꯍꯥꯏꯅ ꯂꯥꯡꯅꯔꯛꯂꯦ꯫ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯨꯁꯨ ꯇꯨꯃꯤꯟꯅ ꯂꯩꯅꯈ꯭ꯔꯦ꯫ ꯆꯠꯅꯕꯤ ꯑꯃꯒꯤ ꯅꯤꯌꯣꯝ ꯆꯞ ꯆꯥꯅ ꯆꯠꯂꯒ ꯂꯥꯏ ꯀꯔꯤ ꯂꯣꯏꯅ ꯈꯨꯔꯨꯝꯕ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯅꯨꯔꯩꯗꯨ ꯃꯥꯒꯤ ꯀꯥꯗ ꯂꯥꯛꯂꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕꯤ ꯈꯔꯁꯨ ꯂꯩꯔꯝꯃꯤ, ꯃꯌꯥꯝ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯅ ꯂꯩꯔꯝꯃꯤ꯫ ꯄꯨꯡꯈꯥꯏꯃꯨꯛꯀꯤ ꯃꯇꯨꯡꯗ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡꯁꯨ ꯃꯍꯩ ꯂꯣꯏꯅ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯃꯦꯝꯆꯥꯗꯨ ꯅꯨꯔꯩꯒꯤ ꯀꯥꯗꯨꯗ ꯆꯪꯂꯛꯏ, ꯑꯗꯨꯒ ꯇꯞꯅ, ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯒ ꯐꯥꯎꯔꯅꯨꯀꯣ ꯕꯦꯝꯃ, ꯄꯨꯟꯁꯤꯒꯤ ꯑꯅꯧꯕ ꯈꯣꯡꯊꯥꯡ ꯑꯃ ꯊꯥꯡꯂꯕꯅꯤ ꯍꯥꯏꯅ ꯈꯜꯂꯨ꯫ ꯇꯥꯏꯕꯪꯒꯤ ꯃꯆꯠꯅꯤ ꯑꯁꯤꯗꯤ꯫ ꯅꯨꯔꯩ ꯅꯣꯛꯐꯦꯠ ꯈꯛ ꯇꯧꯏ, ꯍꯣꯏꯃꯥꯏ ꯍꯥꯏꯗ꯭ꯔꯤ, ꯇꯨꯃꯤꯟꯅ ꯂꯩꯔꯤ꯫ ꯃꯦꯝꯆꯥꯗꯨ ꯋꯥ ꯈꯔ ꯃꯥꯒꯤ ꯊꯣꯛꯄ ꯉꯥꯡꯂꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯔꯨꯝ ꯑꯗꯨꯗ ꯃꯦꯂꯩ ꯁꯅꯥꯗꯨꯒ ꯅꯨꯔꯩꯒ ꯈꯛꯇ ꯉꯥꯏꯍꯧꯏ꯫ ꯅꯨꯔꯩ ꯑꯗꯨꯁꯨ ꯄꯥꯎ ꯈꯪꯅꯤꯡ ꯂꯩꯔꯝꯕꯅꯤ꯫ ꯇꯝꯉꯥꯟꯕꯗꯨꯒꯤ ꯃꯄꯥꯎꯅꯤ ꯈꯪꯅꯤꯡꯂꯤꯕ꯫ ꯏꯇꯥ, ꯃꯥ ꯀꯩꯁꯨ ꯍꯥꯏꯔꯛꯇꯕ꯭ꯔꯣ? ꯀꯩ ꯐꯤꯕꯝꯗ ꯂꯩꯍꯧꯏ? ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯤ꯫ ꯃꯥꯅ ꯀꯩꯗꯧꯔꯛꯀꯅꯤ ꯍꯥꯏꯅ ꯈꯟꯕꯗ ꯄꯨꯛꯅꯤꯡꯁꯤ ꯂꯩꯇꯥꯗꯦ꯫ ꯑꯩꯉꯣꯟꯗꯗꯤ ꯐꯣꯟ ꯌꯥꯝꯅ ꯇꯧꯔꯛꯑꯝꯃꯤ, ꯑꯩꯅ ꯄꯥꯏꯗꯦ꯫ ꯃꯦꯂꯩ ꯁꯅꯥꯗꯨ ꯇꯞꯅ ꯅꯨꯔꯩꯗ ꯌꯦꯡꯅ ꯋꯥ ꯃꯈꯥ ꯇꯥꯏ꯫ ꯀꯩꯒꯤ ꯇꯧꯗꯅꯤ ꯍꯥꯏꯕꯒꯦ? ꯇꯝꯉꯥꯟꯕꯗꯣ ꯌꯥꯝ ꯁꯣꯛꯊꯅ ꯎꯏ, ꯃꯁꯥꯗꯣ ꯌꯥꯝ ꯋꯥꯅ ꯎꯏ꯫ ꯑꯁꯤꯇ ꯅꯠꯇꯅ ꯀꯞꯁꯨ ꯌꯥꯝꯅ ꯀꯞꯍꯧꯏ꯫ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥ ꯌꯥꯝꯅ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯁꯨ꯫ ꯏꯇꯥ, ꯑꯩ ꯁꯣꯏꯗꯅ ꯄꯥꯞ ꯄꯨꯒꯅꯤ꯫ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯌꯥꯝ ꯁꯣꯏꯔꯦ ꯍꯥꯏꯕ ꯑꯩ ꯈꯪꯏ꯫ ꯑꯗꯨꯕꯨ ꯃꯥ ꯑꯩꯒꯤ ꯃꯔꯝꯗ ꯁꯤ ꯇꯧꯒꯅꯤ ꯍꯥꯏꯅ ꯁꯥꯎꯅ ꯍꯥꯏꯔꯛꯄ ꯈꯣꯠꯄ ꯇꯧꯗꯕ꯭ꯔꯥ? ꯇꯧꯗꯦ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯗꯣ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯣꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯨ ꯀꯔꯤ ꯋꯥ ꯍꯥꯏꯗꯣꯏꯅꯣ, ꯍꯥꯏꯐꯝ ꯑꯝꯇ ꯈꯪꯗꯦ꯫ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯨꯔꯩ ꯑꯗꯨ ꯃꯁꯥꯒꯤ ꯃꯔꯥꯜ ꯑꯗꯨꯅ ꯃꯄꯣꯠ ꯐꯥꯔꯕꯗ ꯃꯄꯤ ꯇꯥꯔꯛꯂꯤ꯫ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯃ ꯂꯩ, ꯐꯠꯇꯦ ꯍꯥꯏꯅ ꯈꯪꯂꯕꯁꯨ ꯆꯣꯡꯁꯤꯟ ꯇꯧꯕ, ꯑꯗꯨꯒ ꯐꯠꯇꯕꯗꯨꯒꯤ ꯇꯁꯦꯡꯅ ꯐꯜ ꯑꯃ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯇꯣꯛꯇꯕ꯫ ꯑꯋꯥꯕꯁꯤ ꯐꯪꯂꯕꯗ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯔꯛꯄꯅꯤ꯫ ꯅꯨꯔꯩ ꯇꯞꯅ ꯇꯅꯤꯛ ꯍꯥꯏꯔꯛꯏ, ꯃꯥ ꯌꯥꯝꯅ ꯐꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯑꯋꯥꯕꯒꯤ ꯀꯣꯝ ꯑꯗꯨꯗ ꯂꯪꯊꯕꯅꯤ, ꯑꯩ ꯈꯪꯏ꯫ ꯑꯗꯣ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯂꯕꯗꯤ
खरा थेमजिल्लु इता लाक्ट्रबदि कैसु हाइरुनु नंसु होय हाइबगुम मकोक नोमी मिलै सनादो साउनिंगबा नुंगाइतबा पुमनमक अदु मंगोंदा पोक्लम्मी तसेंगना अदुबो लोइना तिन्नबा मा ओइरुबना करीबुदि हाइरुगनी मंगोंदा मिलै सना तपना फरे ऐसु वारे थबकसु चलुई ऐसु पोथानबा हल्लगे हयेंदि नंग थबक चथुरो कमाइ तौबनो ऐ थबक तोक्लगी था मागी मफमदा ऐगी ममी तहनबा पामजे हेना हेना मंगोंदा ओइना लानबा तारनी अदुना ऐ युमदा लैरगे अदुबु नंगदि चलो नंग ऐ पुना तोक्लबदि मीना कैनोमा खनगनी था होय मतम खरा चटबा हाइदुनी अदो कोना मुक मरी तौरसे ऐ ngasiगी ओइनादि चलगे था थेंगा थेंगलकपगा मखा ताना वा कयामा हाइनिंगबा ओइरबसु हाइरमजे मिलै सनादो असुमक हलकले मयुमलोमदा तसेंगना वारबनी अमसु मसु लोइना नंगनबा होटनबदा नाकल अमरोमदा निंगबा काइरबा मिसक ओइरबा तमगानबनी पेंदबा कया अदुना हेंदुना अवाबन लोइरी अथेंगबा ओइरबा असि फावबा महक युमदा हनगे हाइबा मखनजे मपुनसिगी यु थकपा हितबदु ngasiदी यु ngaure mahak adu tamganba masadu phawba sumna lepa ngamdi adubu thakpadi lepte asikpa mafam amadani leiribasisu singkhai dudi mawu senabada awabu oiri yumlomdagi phone adusu lepa leitana tawraklibani adubu paide yumda masi lili amadi mama madabi yamna nungsa thiba oiri mawpagi ngasigi maong asida madabi tapna ngangli नते फोन तौबसु पाइरक्ते असai अयुक्तगी थोखिबदुदगी हलक्ची माना सत्ख्रिसिया कदाइदनसु हाइरमते नंगी ननाक्ता लाक्लम्बदुदा नंगबु खरामुना हंगहौबा यादब्रो ngarangdagi kainoma tawi haibase nang khangliba natro lili mama na mangondo onsinduna hairaklibadubu taraga tapna khumi masiema oina mahak asisu pathayam saribani aisiyam nuwai ma nangamukta tumilayuba ऐसु वारी सुमाइन तौगदबा मानदबा सिदनी ऐना हंगौदबा नहान खैदी नुमिदांग युमदगी मपाक थोक्तबनी नते सिंखैदा फोन तौ इमा मंगोंदा हंगो तौरिबनी मासु पाइरक्ते मागा पुन्ना लै हाइरगदी फैदना करिनो ऐगी इसासिना तौरिबसिबो सुमाइना तौदबा ऐगी इसानिको थवाई वाना ममा ओइबी अमदी मसी ओइरिबी अनिदु लैरी नुंसी मैसाकना मैवाइरकपदा पुबा थांगमा ngamdraba wakhal amadi thamoi aduna pothafam yenglakpada yu thakle adubu tumina leitokpa ngamde wa adu phairi phairi tamngan madu chingkhai da yengduna hairi to aisi yamna phattaba miro aisi mingona yamna kaiba mira kai isorna ingoda asumna waba kayama piribasiba ai ma budi thamoi sengna nungsi ihamna nungsibani अदुबो ऐ कइदौदुइनो हाइबा म खंगत्रे इदो थमोइ सियामना मोइ ऐ मागी खोंजेल अदो याम तनिंगी तो चिंखै तपना तमगान मदुबु थेमि असुमना ऐ इताउगी पुक्सिल खंगी कइदौरगे इताउ कइसु लांदे हाइबा इ खंगी अदुने इताउ नुपीबु मतोम तरो का हेना खनगनु नंगना सुम तौरबदी युमदा इमागी सेगदो तौफम खंगमोइ अदुना नंग पोथानबा तौ लाउ युमदा लसे इताउना कपद उरगा अयाम नुंगाइते युमदे इतोमता लैरगना अयाम नुवाई तौबने अदु फरे ऐ चलगे दो ऐ चलगे इमादो ऐ लाक्ट्रबदी तुममरoi अदु इताउ इमाबदी नुंसिको मागिदमक सिएनि युतक्लिबसे नुंगाइनि ताउ युंगाउसिसो मिटकासे दुम सिंगलगा लेइताउ सिंखै तसेंगना तमगान मसी वाखल अमा ताद्रे हाइबा खंगबना होय होयदा हाइदुना मताव असिबु थेमि मतोमता थादोकपदुसु नुंगाइते हाइदुना महाकना तौदुना तमगान मदु युमलोमदा थिनबिरक्लम्मि सुमांगदा गारी खामखिबगी मखोल ताबदा इमुंगदगी ताहा ताहा ममा अमदी मसी अनिदु थोक्लक्ले अथेंगबा अहिंग ओइद्रबसु अहिंग नोंयाइ ओइरगुमनि इसिक सिकपा ओइरि मंगोल अदुदा ममा अमदी मचिदु लेपदुना लै चिंखैदुना ngakpiduna sumangadudagi imunglomda pubirakni tamganbadudi tasengna wakhal taje mamit adu phawba tasengna phajana pangma ngamje
ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤꯗ ꯀꯔꯤꯅꯣ ꯍꯥꯏꯅ ꯃꯄꯨꯛꯅꯤꯡ ꯑꯗꯨꯗ ꯈꯜꯂꯤ ꯂꯤꯂꯤꯗꯨ ꯆꯤꯡꯈꯩꯗ ꯌꯦꯡꯅ꯫ ꯆꯤꯡꯈꯩ, ꯃꯥꯒꯤ ꯔꯨꯝꯗ ꯑꯝꯇ ꯄꯨꯁꯤꯟꯕꯤꯔꯣ, ꯂꯥꯛꯑꯣ꯫ ꯀꯩ ꯃꯇꯧꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯑꯩꯒꯤ ꯏꯄꯥꯅꯕꯨ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗꯤ ꯈꯔ ꯍꯦꯟꯃꯜꯂꯤ꯫ ꯍꯥꯏꯅ ꯃꯈꯣꯏ ꯄꯨꯟꯅ ꯇꯝꯉꯥꯟꯕꯗꯨꯒꯤ ꯔꯨꯝꯗ ꯄꯨꯟꯅ ꯂꯥꯛꯂꯦ꯫ ꯇꯝꯉꯥꯟꯕꯗꯨꯗꯤ ꯏꯁꯤꯁꯤꯅ ꯇꯥꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯇꯨꯝꯈ꯭ꯔꯦ꯫ ꯃꯈꯣꯏ ꯂꯩꯍꯧꯔꯤꯕꯁꯤꯡ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯇꯧꯏ, ꯃꯥꯙꯕꯤ ꯆꯤꯡꯈꯩꯗ ꯌꯦꯡꯗꯨꯅ꯫ ꯆꯤꯡꯈꯩ, ꯀꯩꯗꯧꯕ ꯌꯥꯎꯏ ꯍꯥꯏꯔꯤꯕꯅꯣ? ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯏꯃꯥꯗꯤ ꯊꯋꯥꯏ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯃꯥ, ꯍꯌꯦꯡ ꯑꯌꯨꯛ ꯅꯆꯥ ꯑꯩ ꯉꯟꯅ ꯂꯥꯛꯆꯔꯒꯦ, ꯋꯥꯔꯤꯗꯨ ꯂꯤꯔꯒꯦ꯫ ꯌꯥꯝꯅ ꯆꯥꯎꯕ ꯅꯠꯇꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯆꯥ ꯑꯃ ꯍꯥꯏꯇꯥꯔꯦ꯫ ꯉꯁꯤꯒꯤꯗꯤ ꯊꯦꯡꯉꯦ, ꯑꯩꯁꯨ ꯍꯜꯂꯒꯦ ꯏꯃꯥ꯫ ꯍꯣꯏ, ꯆꯠꯂꯣ꯫ ꯅꯪꯁꯨ ꯑꯃꯨꯛ ꯄꯥꯈꯠꯅꯔꯝꯕ ꯇꯥꯔꯦ꯫ ꯍꯌꯦꯡꯗꯤ ꯈꯔ ꯉꯟꯅ ꯂꯥꯛꯑꯣ, ꯕ꯭ꯔꯦꯛꯐꯥꯁꯇꯣ ꯑꯩꯈꯣꯏ ꯁꯤꯗ ꯇꯧꯔꯁꯤ꯫ ꯆꯤꯡꯈꯩ ꯑꯗꯨ ꯍꯣꯏ ꯍꯥꯏꯔꯝꯗꯨꯅ ꯍꯟꯈꯤ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯃꯧꯄꯥꯗꯨꯗ ꯑꯃꯨꯛꯇꯪ ꯑꯣꯏꯅ ꯄꯨꯟꯅ ꯌꯦꯡꯉꯤ, ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯙꯕꯤ ꯃꯆꯥꯅꯨꯄꯥꯒꯤ ꯐꯝ ꯊꯥꯕꯤ ꯂꯤꯂꯤꯅ ꯋꯥ ꯉꯥꯡꯂꯛꯏ꯫ ꯏꯃꯥ, ꯀꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯥꯜꯂꯤ? ꯑꯩꯗꯤ ꯊꯣꯛꯂꯤꯕ ꯎꯔꯤꯕ ꯃꯌꯥꯝꯁꯦ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯅꯣꯡꯃꯗ ꯅꯤꯁꯥ ꯆꯥꯗꯕ ꯃꯥꯜꯂꯤ, ꯑꯗꯨꯒ ꯉꯁꯤꯅ ꯌꯨ ꯉꯥꯎꯗꯨꯅ ꯃꯈꯣꯡ ꯊꯥꯡꯕ ꯉꯝꯗꯕꯁꯤꯕꯨ ꯀꯩꯅꯣ ꯍꯥꯏꯕꯅꯤ꯫ ꯑꯁ, ꯇꯧꯐꯝꯒ ꯈꯪꯗꯦ꯫ ꯃꯥꯙꯕꯤ ꯐꯝ ꯑꯗꯨꯕꯨ ꯊꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯥꯏꯕꯕꯨ ꯀꯔꯤꯒꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯕꯦꯝꯃ, ꯅꯨꯡꯁꯤꯕꯒꯤꯅꯤ꯫ ꯅꯨꯄꯥ ꯁꯛ ꯍꯦꯟꯕꯁꯤ ꯅꯨꯄꯤ ꯑꯃ ꯈꯪꯅꯩ ꯍꯥꯏ, ꯃꯗꯣ ꯀꯥꯏꯅꯔꯝꯒꯗꯧꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯒꯤꯅꯤ, ꯃꯁꯤ ꯅꯠꯇꯅ ꯊꯣꯏꯗꯣꯛꯄ ꯃꯔꯝ ꯂꯩꯇꯦ ꯃꯥꯅ ꯁꯨꯝꯅ ꯇꯧꯅꯅꯕꯒꯤ꯫ ꯆꯨꯝꯃꯦ ꯑꯗꯨꯕꯨꯗꯤ꯫ ꯑꯁ, ꯑꯩꯒꯤ ꯏꯄꯥꯁꯦ ꯑꯁꯨꯛ ꯐꯕꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕ ꯅꯨꯄꯤꯗꯣ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃꯗꯤ ꯇꯁꯦꯡꯅ ꯑꯣꯏꯗꯣꯏꯅꯤ, ꯑꯩ ꯈꯪꯏ꯫ ꯍꯌꯦꯡ ꯅꯤꯡꯊꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯈꯪꯅꯅꯕ ꯍꯣꯠꯅꯔꯁꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯥꯁꯨ ꯄꯣꯊꯥꯔꯁꯠ꯫ ꯏꯆꯥ ꯃꯥꯡꯕ ꯌꯥꯔꯣꯏ, ꯑꯩꯗꯤ ꯏꯆꯥ ꯄꯤꯕ ꯃꯇꯣꯝꯇꯅꯤ, ꯑꯩꯒꯤꯗꯤ ꯏꯆꯥ ꯃꯥꯡꯕ ꯌꯥꯔꯣꯏꯌꯦ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯑꯁꯤ ꯍꯥꯏꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯍꯩ ꯇꯨꯝꯅꯕ ꯍꯥꯏꯗꯨꯅ ꯇꯧꯈꯤꯔꯝꯃꯤ, ꯊꯦꯡꯂꯕ ꯃꯇꯝ ꯑꯣꯏꯕꯅ꯫ ꯀꯥꯏꯅꯈꯤꯕ ꯀꯅꯥꯅ ꯄꯤꯔꯝꯕ ꯆꯩꯅꯥꯅ ꯑꯣꯠꯄꯗꯤ ꯃꯇꯥꯡ ꯃꯇꯝ ꯂꯩꯇꯦ, ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯤꯡꯁꯤꯡꯕꯒꯤ ꯃꯆꯥꯛ ꯑꯣꯏꯔꯛꯂꯤ꯫ ꯃꯪꯂꯥꯟ ꯇꯥꯏꯕꯪ ꯈꯨꯗꯤꯡ ꯑꯣꯜꯂꯛꯄꯗ ꯊꯋꯥꯏ ꯃꯍꯥꯛꯅ ꯄꯣꯊꯥꯐꯝ ꯈꯪꯗꯕꯅꯤ ꯇꯁꯦꯡꯅ꯫ ꯅꯤꯁꯥꯒꯤ ꯃꯌꯥꯏ ꯑꯗꯨꯅ ꯏꯁꯤ ꯁꯤꯕ ꯃꯈꯩ ꯇꯨꯝꯂꯨꯔꯕꯁꯨ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯕꯨꯛꯇ ꯃꯪꯂꯝꯕ ꯃꯪꯂꯥꯟꯗ ꯎꯔꯝꯕ ꯃꯤꯁꯛ ꯑꯗꯨꯅ ꯂꯨꯆꯤꯡ ꯑꯣꯏꯗꯨꯅ ꯇꯝꯉꯥꯟꯕꯗꯨ ꯃꯤꯀꯞ ꯊꯣꯔꯛꯂꯤ꯫ ꯃꯃꯤꯠ ꯑꯅꯤꯗꯨ ꯈꯪꯁꯤꯡ ꯍꯦꯛ ꯁꯤꯡꯏ꯫ ꯇꯝꯉꯥꯟꯕ ꯑꯍꯤꯡꯅꯤ ꯍꯥꯏꯕ ꯀꯥꯎꯕ ꯃꯈꯩ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯤ꯫ ꯃꯥꯒꯤ ꯀꯥꯒꯤ ꯇꯦꯔꯦꯁ ꯑꯗꯣꯝꯗ ꯊꯣꯔꯛꯂꯤ꯫ ꯑꯇꯤꯌꯥꯗ ꯃꯅꯤꯡ ꯇꯝꯅ ꯊꯣꯛꯍꯧꯕꯤ ꯊꯥꯖ ꯑꯗꯨꯁꯨ ꯀꯂꯛ ꯆꯥꯎꯕꯤꯒꯨꯝ ꯂꯧꯅꯝ ꯍꯩꯕꯤꯒꯨꯝ ꯑꯃꯨꯕ ꯂꯩꯆꯤꯜꯒꯤ ꯃꯔꯨꯝꯗ ꯀꯦꯀꯨ ꯂꯣꯠꯄꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯤꯛꯂꯒ ꯍꯦꯟꯅ ꯅꯤꯡꯁꯤꯡꯕ ꯍꯦꯜꯂꯤ ꯍꯥꯏꯕꯗꯨ ꯉꯁꯤꯗꯤ ꯇꯁꯦꯡꯅ ꯈꯪꯏ꯫ ꯇꯝꯉꯥꯟꯕꯗꯨ ꯑꯗꯨꯅ ꯇꯞꯅ ꯁꯣꯜꯂꯤ꯫ ꯑꯁꯤꯛꯄ ꯑꯍꯤꯡꯗ ꯅꯪ ꯑꯩꯅ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯑꯗꯨꯕꯨ ꯅꯪ ꯀꯥꯎꯔꯕ꯭ꯔꯥ? ꯁꯥꯒꯠꯈꯤꯕ ꯇꯨꯡꯒꯤ ꯋꯥꯔꯤ ꯀꯌꯥ, ꯅꯪ ꯑꯩꯒꯤ ꯑꯁꯥ ꯀꯌꯥꯗꯣ ꯂꯦꯝꯅ ꯃꯥꯡꯕ ꯑꯣꯏꯔꯤꯗ꯭ꯔꯥ? ꯅꯨꯔꯩ, ꯑꯩ ꯅꯪꯕꯨ ꯀꯥꯎꯊꯣꯛꯄ ꯉꯝꯗꯦ꯫ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ꯫ ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯁꯤꯟꯊꯔꯤꯕ ꯄꯤꯔꯥꯡ ꯑꯁꯦ ꯅꯪꯗꯤ ꯈꯪꯂꯝꯂꯣꯏꯀꯣ? ꯅꯪꯅ ꯅꯨꯡꯁꯤꯕꯗꯨꯒꯤ ꯃꯀꯥꯗ ꯍꯔꯥꯎ ꯃꯤꯅꯣꯛ ꯅꯣꯛꯇꯨꯅ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ, ꯑꯩ ꯈꯪꯏ꯫ ꯇꯝꯉꯥꯟꯕ ꯋꯥꯍꯩ ꯈꯔꯁꯤ ꯅꯨꯡꯁꯤꯅ ꯍꯥꯏꯔꯒ ꯇꯞꯅ ꯁꯣꯔ ꯑꯃ ꯍꯣꯟꯗꯨꯅ ꯃꯈꯥ ꯇꯥꯏ꯫ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯆꯧꯕ ꯂꯧꯅꯝ ꯑꯃ ꯇꯧꯔꯝꯕꯅꯤ꯫ ꯑꯩꯅ ꯅꯪꯕꯨ ꯐꯅ ꯅꯨꯡꯁꯤꯕ ꯑꯣꯏꯔꯕꯁꯨ ꯍꯧꯖꯤꯛ ꯅꯪꯉꯣꯟꯗ ꯑꯩꯅ ꯀꯩꯗꯧꯕ ꯉꯝꯃꯤ ꯍꯥꯏꯕꯗꯣ ꯅꯪ ꯌꯦꯡꯍꯟꯕ ꯇꯥꯔꯦꯗꯅ꯫ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯀꯅꯥ ꯑꯃꯒꯤ ꯃꯐꯝꯗ ꯑꯔꯥꯟꯕ ꯃꯆꯦꯠ ꯑꯃ ꯇꯧꯔꯛꯇꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯪ ꯌꯦꯡꯉꯣ, ꯑꯩꯉꯣꯟꯗ ꯂꯥꯜꯂꯝꯕ ꯃꯤꯁꯛꯇ ꯑꯩꯅ ꯀꯩꯗꯧꯏ ꯍꯥꯏꯕꯗꯣ꯫ ꯑꯩꯁꯨ ꯅꯨꯄꯥꯅꯤ, ꯐꯔꯤꯈꯩ ꯐꯕꯒꯤ ꯋꯥꯅꯤ, ꯑꯗꯨꯕꯨ ꯑꯩꯁꯨ ꯁꯥꯎꯔꯕꯗꯤ ꯅꯨꯡꯁꯥꯗꯒꯤ ꯍꯦꯟꯅ ꯇꯝꯊꯤꯕ ꯃꯤꯁꯛ ꯑꯣꯏꯔꯛꯀꯅꯤ꯫ ꯑꯍꯤꯡ ꯑꯁꯤꯃꯁꯨ ꯑꯁꯨꯃꯛ ꯇꯨꯝꯊꯕ ꯌꯥꯗꯅ ꯇꯝꯉꯥꯟꯕꯗꯨ ꯋꯥꯔꯕꯁꯨ ꯋꯥꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯦꯂꯩ ꯁꯅꯥ ꯑꯗꯨ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯃꯥꯒꯤ ꯃꯇꯦꯡ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯊꯕꯛ ꯆꯤꯜꯂꯒꯗꯤ ꯑꯋꯥꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯈꯔ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯀꯣꯛꯏ ꯍꯥꯏꯗꯨꯅꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤꯅ꯫ ꯑꯌꯨꯛꯀꯤ ꯄꯨꯡ 6 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯍꯣꯇꯦꯜꯒꯤ ꯊꯕꯛ ꯇꯧꯕ ꯌꯥꯎꯔꯝꯃꯤ ꯃꯦꯂꯩꯗꯨ ꯃꯦꯝꯆꯥ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯅ꯫
Nupa ꯈꯪꯅꯔꯕꯁꯨ ꯅꯪꯒꯤꯗꯃꯛ ꯂꯦꯞꯄ ꯉꯝꯕ नुपा पामी इमादꯤ मीगी मसादा मीनंबा थबक तौगनु नंगी हौखिबु वारी लिथो नंगी वारी तारब मतमदा नंगबु लौबा ngamdaubu नुपा थियो इबेमा अमुक सोइख्रबनिना खरा चिक्सिलो अनिरक हना सोइदनबा तौ इमानी सादा ततना युम पालो हाइरबसु इसाना मुकोना वागदब ओइरबदि नंग लायु इमागी नाक्ता नंगसे लैसाबी नत्रबनि हाइबसे नंग मतम सुपदा निंगसिंग ओयुको मेलैसना matang ama sadana hairakpa mamagi wa adubu taraga ingaw ngawri aduna tapna kainoy ma ayuksida mari makhong samna daba wa mayam hairibaduna ay nugsinaba mi leitay ma imana phana hairabaso ayum paloy tay ma isani isabu kanano haiba mayek singna khangi kana magi maphamda minamba ay tasingna talima sana imagi sana imada wa lotpagini ko nang naaran mo kung thanglamado nang matam supada seksilo siega maiga imada hayo bema imai zawa tanadana kanaga tanadawrino nang ngarang puwang baduga karay satli no yini punna halagpado imana uhawi hausikta tabab oirakle mama na ngasay dagi ngangliba mayam asiri mama na mangonda lana udo na layrami haina khalli aduna asumbado sengdok na bahot narami as adudi kulgi lamkhaidagi yawrakpani aina thaba khalakpada thengnabagi ai maga hen wari saba leiti imagi dudi wakal pharaga buthu I haiduni tawriba wahai asiga loinana melei sana adu noksai adubu onthokpani isorgi kumhai asisu matang sana ayuk aduda karomdagi no khangde hotel mamanga aduda puang badu gari khamlakle mama masa ani du amana amada mune yengnai melei sanado mamagi maphamda mai thiri memsa masana haribu wahai aduda thazau haiba yajre wadu sumakha tana ngangkhije tumini laikre puang badu hotel manung da sanglakli aduga phampham ama yengduna tapna phamtharaklambe